Waterproof oiba phone ama lainabagidamagta yengba matamda khwaidagi maru oiba features singi manungda waterproof oiba haibasisu yengdaba yadaba features amani karigumba adomna yamna toina ising manak naknaba satragana mapanda yamna toina thabak thoram sing pangthokpa amadi nong tabana chingba ising na chotpa yaba condition singda phone toina sinaba singidamaktadi waterproof oiba phone asi aduki matik faraba phone sing ngaktani waterproof haibasi ising na thengba matamda phone sing aduda physical natragana internal oiba damaging ohendaba aduma makhalgi protection makhal ama ngasigi video asida waterproof oiba phone amadi IP rating haibasi Karino Haibasi ki matangda semjaba video ni video asibu meng tabiraba singna loiba phawbutang meng tabiyo hojiki matamda launch toiba phone sing amadi electronic ki gadgets singda IP rating haiba asina phone aduna natragana electronic ki product aduna water resistant ki chang asi kayam yamna piribage amasung kayam yamna haidiba phone asina ising natragana atopa dust particles singdagi ngakthopang ngamgadage haibasi takli IP rating haibasi Ingress Protection haibani IP rating singda IP68 IP69 haibasing asi soidan maki tabiram lagani IP rating da ngasi fawda IP69 haidiba asina khwaidagi wangba rating oiri IP68 ki rating ni matung ina 1.5 meter fawbada chawrakna minute kuntra fawwa ising manungda lupsanduna leiba matamda hairiba electronic gadget sing adubu ising dagi ngakthokpa amasung ising na maram oiraga thokadaba khudong sadaba sing dagi ngakthokpa ngamli IP rating hairiba asida hena khangnabagi damakta IP hairiba wai asigi matung tarakpada numerical ani yauri khudam oina haijarabada IP68 hairiba asida IP hairiba asigi maningda yauriba 6 amasung 8 hairiba numerical ani asina hairiba phone natragana electronic gadget adu kayam yamna dust particle amasung water particle dagi ngakthokpa ngamgadage haiba takli ahanbada leiriba numerical asida 1 dagina 6 phawba asina dust particle amasung atopa particles sing asi kayam yamna ngakthokpa ngamlibage haiba takli 1 asina lowest amasung 6 asina highest oiba rating ni amasung ani subada yauriba numerical asida 1 dagina 9 fawbada level piri 1 asina khwaidagi lowest amasung 9 hairiba numerical asina khwaidagi wangba rating ni maram aduna IP68 hairiba asigi rating asida 6 amasung 8 asina kayam yamna water amasung dust particles sing akthopa ngamlibage haina takle khangjan bayabadi hojik phawbagi oina IP rating asida IP69 na khwaidagi wangba rating oiri IP rating haina khangnariba asi International Electrotechnical Commission koba organization amana punsilaga hairiba organization asida yauriba lewak chamaga humbutra dagi expert singna electric ki oiba gadget sing amadi electronics ki oiba polam sing asibu check tawtuna hairiba commission asigi matung ina rating asi piri commission asina mobile phone khaktanatana atopa electronics ki oiba polom kayada rating asi piri hojiki matamda IP rated oiraba phone khara India da panjarabada Samsung gi S series amasung iPhone na chingba sing asi IP certified tawraba water amasung dust particles sing resistant tawba ngamba phone sing ngaktani hojik fawbagi oina lupa lising kun gi manungda leiba IP certified tawba phone khara gi manungda Moto G85 hairiba phone asisu amani hairiba phone asida IP52 gi rating yauri phone asi splash proof oiba phone amani ani subada lupa lising kun manga gi range da leiba phone ama haijaba taragadi OnePlus Nord CE4 5G hairiba phone asi IP54 rating piba phone amani phone asisu splash proof oiba phone amani hairiba price range asimaktada Moto H50 Fusion hairiba phone asi IP68 certified tawraba phone amani ningsing bayabadi IP69 hairiba asina ngasi phawbugi oina khwaidagi highest oiba IP rating ni lupa rising kontra gi range ta Moto H50 Pro hairiba phone asisu IP68 na certified tawraba phone amani Oppo F27 Pro Plus hairiba phone asi hojik phawbugi oina IP69 certified oiba phone amasung matam asida khwaidagi best rating piriba phone amani handakta nauna launch tawkiba Realme 13 Pro Plus IP65 certified tawa phone amani masiga loinana Redmi Note 13 Pro Plus 5G hairiba phone asisu IP68 na certified tawraba phone singi manungda amani asida sunatana Samsung gi S series ta leiriba S23 S24 S24 Ultra amadi S series ki manungda salliba S series ta fan edition na chingba sing amasung atopa phone sing kaya Samsung gi IP certified oiba amasung
waterproof oiba phone kaya lairi. Asida sunatana iPhone gi model singda 11, 12, 13, 14, 15 loinana lakatauba anoba phone singdasu IP certified oiba loinana mamang chatta launch tokiba iPhone singda IP68 ki certification yauri. Karigumba adomna ngasigi video asida hena khangbininba loinana IP rating hairiba sing asigi matangda hena khangbininba leiragasu ngasigi video gi comment section da sungsoi soidana ibiram. IP rating ki chart asi hena khangdokpa lainabagi damakta adomna screen da ubiriba chart asigi matungina IP rating gi yauriba numerical sing aduda ahanbata leiriba asida dust amadi solid particle sing kayam yamna ngakthokpagi amadi ani suba sarukta leiriba number asina liquid oiba particle sing maru oina ising gumba si kayam yamna ngakthokpagi haibasi khangba lainabagi damakta ngasiki screen da ubiriba chart asibu screenshot lauduna thamjanbiraga hairiba adu mamut tana yengbiba amasung khangdokpada asu loinamak kanaba oigani. Hojik fawbagi oina IP certified tawraba phone kaya India da launch story amasung tungda lakadaba phone sing dasu khwaidagi maru oiba features sing amagi manungda IP certified oiba haibasisu soidanamaki yengba yaba tangai fadaba features singi manungda amani. Adomna IP certified oiba phone ama paiba taragadi nong tawa natragana isinga loinana expose tawgadama mafam singda adomna adongi phone sing adu tension leitana sinaba matamda soitanamaki adongi phone aduda IP certified oiba phone ama oibana maram oiraga phone aduda damage makhal amata oiroi khanna nungaina sinaba soitanamaki ngamgani. Adubo hojiki matamda lupa lising kun phawgi manungda leiba khwaidagi budget range ta leiriba mayamnasu hena afford tawba ngamba phone gi range asida hojik phawbagi oina IP54 natragana IP56 tagi henba IP68 na chingba rating piba phone sing uwa phangdri. Adubo IP68 natragana IP69 hariba asim yaudragasu water resistant oiba ngamba matam asiga chanaba phone kaya tungda launch tawrkani haibagi asa kaya leiri. Karigumba adomna hojiki matamda anova phone ama leinabagi damakta yengbiramba taragadi adomna leiriba phone aduda IP certification na chingba yaubra natragana hairiba phone aduda piriba IP gi certification adu rating kayam yamna wangbano haibasi sungsoi soidana yengba yaba features singi manungda amani. Masigi video asidi IP rating amasung waterproof oiba phone haibasi Karino loinana hojiki matamda IP certified oiraba amadi waterproof oiraba phone kharagi matangda khongkatjaraga semjaba video ni. Video asibu miyeng tabiriba singna video asibu like tawsinbiramu. Channel asibu subscribe tawriba singnasu channel asibu subscribe tawsinbiram. Tungdasu asigumlaba nungairaba amadi anova video kya yengbinabagidamagta. Ngasigi oinadi video si matang asida losinjari. Tungda mayamna pambiba anova amadi nungairaba video kya puduna lakpa ngamnaba honajage. Ngasigi oinadi mayam punamagtagi kainabagi athang nijari.